ꯃꯌꯥꯝ ꯃꯍꯟꯃꯛꯇꯗ ꯉꯁꯤꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ngasi Novembergi tang 13 lakadoriba tang Novembergi 12 fawgi oiba sayol sigi rasifol miyam da khudol tamjanabagi damak puduna laksari ngasi gi tangka asida mahusagomna tangka ani thokna damak thamjagani han tangka ki oina tang 13 tagina 19 fawgi thamjarake loina na lemhoriba tang 18 dagina 12 fawgi amuk thamjarakani loina rasifol khunimki oina haksangi mahai masingi abidi mahiroi singi loina na pakhang le sabe singi tayul sida kari poleri habidu khamina hugi tarja lawmindarasi rasifol tarani thoi sida mes rasifol dagi hujare herga mahusagum adumak mathang manaw naina chata jaraga arobida minna rasifol lawkhasaraga losin jarakadabani kudol tamjage Satli basayol sigi habidi November tha sigi ang 13 tagina lakadori batang November gi kunithoi fawgi oiba sayol sigi rasifol kudo tamjage yeng tabirasi Away pabati ke channel subscribe to you please Kone me amadudi ngasigi puduna laksariba sayol gi rasifol da puning sangna tamin nabigi tanja lawinarasi Han basi mes rasifol lokasage mes rasifol gi oina han batangka ki tang 13 tagina 19 fawgi manungsida minguna laikiba sel kaya ama phangba ngamjaba matamni duga anoba thajadana marup kaya amasu unagani khangnagani thengnagani mari mata yamna sawkhalakani anoba nungaiba paw kaya amasu tagani fam hongo hong jinde khara lei lemhori batang 18 dagina 12 fawgi manungda wano mamai pakani suba nomba karbar toba kanagani lau simu gi thabak ta sawkhatani duga sangi oinadi mes rasifol si oina kaidaba matamni mahiroi singi oina sayol sida mahaida fajana adumuk sathajaba ngamjaba matamni duga khangle sabe singi oinadi ngajagani ani subada bris rasifol lokasage bris rasifol gi oina tang 13 dagina 19 fawgi ahan matang ki manung sida mathau yamna senba tawdo yamna thengnaba laikai gi thabak thorom da sumatam mangba matam oigani sales su yamna satkani mina sales su yamna thawroba matam ni duga lemhori batang 18 dagina uni thoi fawgi manung sida di suba nomba lila drama yauba singi on yamna kana jagani sita sunatana misai tobu singi oina su yamna kana jaba matam ni lamda satpa kaide sangi oina di thoina kaide mahiroi singi oina mahaida karino khangdana atanba yamna fawu matamni akhale sabi singi oina di nagani mithun rasifol gi oina tang 13 tagina 19 fawgi manung sida wakhal yam sarang naduna leiba matamni mathau su chenba duga sel syam na satpa matamni manung semjin sajin gani say election gani afaba mapang sin ya unaba phangoi lemhori batang 18 dagina 12 fawgi manung sida lamna satpa kaide pam hongdo hongjen tawgani karbar toba kana buwat kani sana khonabagi thabakta madi pungi sei tobu singi thabak singda yamna kana jaba sel phagjaba matamni aksangi oinadi kaide aduga mahiroi singi oinadi mahaida atanna pawgari wakang le sabi singi oinadi muknagani karkar rasifol gi oina tayul sida han batang ki manung abidi tang 13 tagina 19 fawgi manung sida abak thoromda sarak sahing tawba atam oigani ningba thungba watkani sel yamna satkani nobop nuwaiba paw dikhra adam tarakani aduga thabak kedama fam hongdo hongjin khara de legani mafam su hongdo hongjin khara legani marup na yekna bo orak bi ai section view lemori batang 18 dagina 12 fawgi manungda sasan gi karwar kana bakharwat kani lila drama yawa pungi sei to busingi ona min chat ngani mung manung semgat sagat kani
ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯁꯤꯡꯍ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯇꯒꯤꯅ 19 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯊꯤꯀꯥ ꯇꯧꯕ ꯀꯔꯕꯥꯔ ꯇꯧꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯀꯌꯥꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯐꯪꯕ ꯀꯥꯟꯅꯖꯕ ꯃꯇꯝꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯕ ꯃꯇꯝꯅꯤ ꯀꯥꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯖꯒꯅꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯪꯒꯅꯤ ꯀꯟꯌꯥ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯎꯅꯒꯅꯤ ꯐꯪꯒꯅꯤ ꯊꯦꯡꯅꯒꯅꯤ ꯐꯝꯁꯨ ꯍꯣꯡꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯩꯒꯅꯤ ꯀꯔꯕꯥꯔꯁꯨ ꯆꯥꯎꯈꯠꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯃꯥꯡꯒꯅꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝ ꯂꯩꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯍꯩꯗ ꯂꯩꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯥꯎꯅꯔꯝꯕ ꯅꯨꯡꯉꯥꯏꯅꯔꯝꯗꯕ ꯀꯌా ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯋꯥꯈꯜ ꯏꯪꯊꯅꯒꯅꯤ ꯇꯨꯂꯥ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯇꯥꯡꯀꯛꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯊꯤꯀꯥ ꯇꯧꯕ ꯀꯔꯕꯥꯔ ꯇꯧꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯀꯌꯥꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯐꯪꯖꯕ ꯃꯇꯝꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯕ꯭ꯔꯤꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯇꯥꯡꯀꯛꯁꯤꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯇꯝꯅꯤ ꯁꯦල් ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯀꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗꯅ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯋꯥꯅꯣꯝꯕꯒꯤꯗꯃꯛ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯀꯌా ꯄꯥꯡꯗꯕ ꯉꯝꯖꯗꯕ ꯃꯇꯝꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯗꯨꯅ ꯂꯩꯒꯅꯤ ꯙꯅꯨ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏna ang 13ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯝꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯏꯁꯩ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯐꯪꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯎꯅꯒꯅꯤ ꯈꯪꯅꯒꯅꯤ ꯊꯦꯡꯅꯒꯅꯤ ꯁꯦꯜꯁ ꯌꯥꯝ ꯆꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯀꯔ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯄꯣꯠꯆꯩ ꯀꯌꯥ ꯐꯪꯕ ꯃꯇꯝꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯎ ꯍꯥꯏꯕꯁꯨ ꯂꯩ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯀꯔꯕꯥꯔ ꯇꯧꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯀꯌꯥꯒꯤ ꯑꯣꯏꯅ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯀꯌꯥ ꯄꯥꯡꯗꯕ ꯃꯇꯝꯅꯤ ꯀꯨꯝꯚ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ ꯁꯦꯜ ꯌꯥꯝꯅ ꯆꯠꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌా ꯑꯃ ꯎꯅꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯇꯟꯕ ꯐꯥꯎꯕ ꯃꯇꯝꯅꯤ
पाखंड लेसाबिसिंगी ओइनदि पुगनगनि सुमना थमजरिबा चयोलगी राशिफल सिगी खदोल सिगी अरोइबदा याम खराउना सुगाइबिरिबा मीन राशिफल से मोक थमजरगे मीन राशिफल की ओइना चयोल सिगी अहान मतंक की तांग 13 तरा निपान पावगी मनुंगसिदा मरी मता युमदा तुलगनि लमतु येंग चटकनि फम होंगनि मीन चांबिगनि कारबार सौखतकनि लेमहौरिबा तांग 18 दगिना 22 पावगी मनुंगसिदा पुंगनि सै तौबा साना खोनाबगी थबक्ता मिंचत पंगनि कारबार तौबा चौखतनि मिंगोन लेखिबा सेल अमदि लन कया मसु फंगनि हक्सांगी ओइनदि कया पांगदबा मतमनि महिरोइ सिंगी ओइना महिदा अफबा तांजबा ngमजबा मतमनि माइ पाकजबा मतमनि लोइना लोइना पाखंड लेसाबि सिंगी ओइनदि थुंगजबा मतमनि असुमना थमजरिबा चयोलगी राशिफल असि मतांग असोइदा टेंशन जनबगी तंजा जेरोले उबे फबा ताबिरिबा अमदि मियंग ताबिरिबा फाइ खुदिमा चैनल असिदा थमजरिबा प्रोग्राम खरा तोंगान प्रोग्राम खरा अदम मखा तानसु थमजब होरगनि लेपनाइदना अदम यंगमिनसि तामिनसि खंगिनसि हाइबु वाफमदि थमजरगा गसि चयोलगी राशिफल सि यंगमिरगा अदोंगी अबिबा मोट खदिम कमेंट दा थंबिरउ अमदि अपाम्बा मनिंगबा टॉपिक क्यासु कमेंट दा थंबा होबिरलो हाइदना एना नसिगी माइखेदगी थमजबगा लोइनना असिगी दमक्तदि नमकु लोइबा फावबु ताबिबगी दमक नोखेलेतना थागलसबगु इरोइनना मुकसोन खुलुमजरी अंगैपाना याइपरे